ꯍꯧꯖꯤꯛꯁꯦ ꯑꯍꯤꯡ ꯄꯨꯡ 2 ꯍꯦꯜꯂꯦꯀꯣ ꯃꯤ ꯌꯧꯔꯛꯇꯣꯔꯦ ꯑꯗꯨꯗꯨꯒꯤ ꯉꯥꯏꯔꯤꯅꯦ ꯏꯊꯟꯗ ꯖꯤꯕ ꯑꯝꯇ ꯆꯠꯅꯗ꯭ꯔꯦ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯊꯪꯅꯕꯈꯩ ꯃꯊꯛ ꯃꯈꯥ ꯂꯣꯏꯅ ꯑꯗꯣ ꯑꯁ ꯃꯣꯏ ꯆꯧꯀ꯭ꯔꯤ ꯑꯃ ꯊꯝꯕꯗꯩꯗꯤ ꯀꯅꯥꯅꯣꯝ ꯐꯝ ꯂꯩꯔꯦ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯏꯊꯟꯗ ꯄꯨꯡ 2ꯁꯤꯗ ꯃꯤ ꯉꯥꯏꯔꯅꯤ ꯌꯦꯡꯉꯣ ꯀꯤ ꯌꯥꯝꯅ ꯈꯟꯖꯜꯂꯨꯔꯦ ꯌꯧꯔꯛꯑꯕ ꯃꯥꯜꯂꯦ ꯉꯁꯥꯏꯗ ꯃꯩ ꯃꯉꯥꯜ ꯎꯈ꯭ꯔꯦ ꯌꯧꯔꯛꯑꯅꯤ ꯍꯧꯖꯤꯛ ꯌꯧꯔꯛꯑꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯣꯏ ꯊꯦꯡꯅ ꯌꯧꯔꯛꯄꯁꯤꯗ ꯍꯌꯦꯡꯋꯥꯏ ꯌꯦꯡꯖꯔ ꯅꯨꯡꯁꯤꯅꯕꯅ ꯑꯩꯅ ꯑꯗꯨꯝ ꯅꯝꯍꯧꯕꯅꯦ ꯄꯨꯡ 2 ꯍꯦꯜꯂꯦ ꯁꯤ ꯌꯧꯔꯛꯏ ꯆꯥꯡꯁꯦ ꯑꯗꯣ ꯀꯅꯥꯅꯣꯗꯣ ꯅꯣꯡꯉꯥꯜꯂꯒ ꯎꯠꯂꯛꯑꯒꯦ ꯌꯨꯝꯗꯒꯤ ꯂꯥꯛꯄꯅꯤꯅ ꯍꯧꯖꯤꯛ ꯐꯪꯕ ꯊꯥꯡꯖꯤꯡ ꯀꯩ ꯄꯣꯔꯛꯑꯦꯕꯀꯣ ꯑꯗꯣ ꯊꯥꯡꯖꯤꯡꯗꯨ ꯃꯁꯤꯡꯁꯨ ꯐꯖꯅ ꯁꯨꯔꯦ ꯑꯗꯨꯗꯨꯒ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯦ ꯃꯅꯥ ꯃꯁꯤꯡ ꯅꯥꯄꯤ ꯃꯥꯟꯕꯗꯣ ꯑꯗꯣ ꯉꯥ ꯑꯃ ꯇꯥꯎꯔꯦ ꯆꯥꯔꯅꯤ ꯃꯌꯥꯝ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯅꯝꯒꯗꯕꯗꯣꯀꯣ ꯑꯗꯨꯝ ꯊꯦꯡꯗꯅ ꯕꯤꯠ ꯂꯩꯇꯗꯅ ꯑꯗꯨꯝ ꯅꯝꯗ꯭ꯔꯦꯕꯀꯣ ꯃꯣꯏꯁꯨ ꯋꯥꯅ ꯂꯥꯛꯄꯅꯤꯅ ꯑꯗꯨꯗꯨꯅ ꯀꯅꯥꯅꯣ ꯂꯥꯛꯏꯅꯣꯗꯣ ꯎꯠꯂꯛꯀꯦ ꯃꯃꯥꯡꯒꯤꯗꯁꯨ ꯌꯥꯝ ꯁꯤꯗꯩꯌꯦꯕꯀꯣ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯑꯐꯥꯎꯕ ꯃꯤ ꯂꯥꯛꯄꯩ ꯇꯥꯏꯞꯇꯒ ꯍꯌꯦꯡ ꯎꯠꯂꯛꯀꯦꯒ ꯔꯤꯚꯤꯜ ꯇꯧꯔꯣꯏꯒ ꯇꯧꯋꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗꯣ ꯑꯗꯨ ꯇꯧꯖꯕꯅꯦꯕꯀꯣ ꯅꯣꯏꯅ ꯈꯟꯅꯤꯡꯕ ꯈꯜꯂꯣ ꯑꯗꯣ ꯎꯠꯂꯛꯑꯒꯦ ꯑꯇꯩ ꯀꯅꯥꯝ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯀꯖꯤꯟ ꯕ꯭ꯔꯗꯔ ꯑꯃꯒ ꯑꯩꯈꯣꯏ ꯃꯥꯒ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯕꯅꯤꯅꯅꯦꯀꯣ ꯅꯣꯡꯉꯥꯜꯂꯒ ꯁꯥꯏꯌꯣꯜꯒꯤ ꯁ꯭ꯀꯨꯜꯗ ꯄꯨꯅꯕꯗꯣ ꯃꯥꯅ ꯁꯦꯝꯈꯔꯦ ꯃꯁꯛ ꯅꯝꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯁꯤꯗ ꯂꯩꯔꯦ ꯍꯨ ꯏꯁ ꯗꯤꯁ ꯑꯩꯈꯣꯏ ꯃꯥꯒ ꯃꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯔꯦ ꯁꯝꯕꯨꯗꯤ ꯍꯥꯠꯇ꯭ꯔꯤꯕꯀꯣ ꯍꯥꯠꯈꯤꯔꯣꯏ ꯀꯪꯉꯀꯥꯟꯗ ꯑꯣꯏꯅ ꯍꯥꯠꯅꯤ ꯆꯣꯠꯂꯤꯉꯩ ꯍꯥꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯎꯠꯂꯛꯀꯦ ꯕꯣꯝꯕꯣ ꯑꯃ ꯎꯔꯦ ꯗ ꯂꯩꯔꯦ ꯀꯩꯅꯣꯗꯩꯅꯦ ꯑꯦꯃꯥꯖꯣꯟ ꯕꯦꯁꯤꯛꯇꯩꯅꯦ ꯁꯥꯏꯌꯣꯜꯅ ꯂꯣꯏ ꯃꯌꯥꯡ ꯍꯥꯏꯅ ꯆꯤꯛ ꯂꯩꯔꯝꯕ ꯋꯥꯅꯤꯗ ꯑꯩꯅꯗꯤ ꯚꯤꯗꯤꯑꯣꯗꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯗꯣꯏꯅꯦꯅ ꯇꯧꯔꯒ ꯃꯥꯅ ꯁꯥꯟꯅꯗꯅꯒ ꯇꯧ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯁꯤꯁꯦ ꯍꯥꯞꯆꯤꯜꯂꯒ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯗꯤ ꯈꯣꯟꯖꯦꯜꯗꯣ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯑꯣꯟꯕ꯭ꯔꯥ ꯑꯣꯟꯗꯕ꯭ꯔꯥ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦ ꯆꯥꯔꯖꯔꯁꯤꯗ ꯌꯥꯎꯖꯔꯛꯑꯦ ꯍꯥꯡꯉꯔꯣꯏꯒꯦ ꯑꯗꯣ ꯚꯣꯏꯁꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯔꯦꯠꯇꯨꯅ ꯑꯣꯟ ꯇꯧꯔꯝꯃꯒ ꯁꯤꯅ ꯉꯥꯡꯕ ꯌꯥꯔꯦꯅ ꯇꯥꯛ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯛꯑꯒꯦꯀꯣ ꯍꯥꯏ ꯒꯥꯏꯁ ꯃꯌꯥꯝ ꯈꯣꯟꯖꯦꯜꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯥꯏ ꯒꯥꯏꯁ ꯁꯤꯕꯨ ꯇꯥꯕ꯭ꯔꯣ ꯃꯌꯥꯝ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯆꯦꯛꯀꯤꯡ ꯍꯥꯏꯕ꯭ꯔꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯇꯦꯁꯇꯤꯡ ꯍꯥꯏꯕ꯭ꯔꯣ ꯍꯜꯂꯣ ꯀꯥꯏ ꯑꯍꯥꯟꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯩꯖꯕꯩꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯊꯦꯠꯆꯤꯟꯖꯔꯒꯦ ꯑꯗꯨꯗꯨꯒ ꯑꯩ ꯑꯗꯨꯝ ꯉꯥꯡꯖꯔꯛꯑꯒꯦ ꯃꯤꯌꯥꯝ ꯍꯥꯏ ꯒꯥꯏꯁ ꯁꯤꯗ ꯅꯞꯄꯒ ꯉꯥꯡꯕꯁꯦ ꯇꯥꯕꯤꯕ꯭ꯔꯣ ꯃꯌꯥꯝ ꯑꯩ ꯆꯦꯛ ꯑꯝꯇ ꯇꯧꯈꯤꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯗꯤ ꯌꯥꯝꯅ ꯔꯥꯁꯤ ꯌꯥꯎꯔꯔꯣꯏꯕꯀꯣ ꯇꯥꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯃꯇꯠ ꯇꯠꯂꯝꯃꯦꯕꯀꯣ ꯌꯥꯝꯅ ꯂꯦꯡꯉꯔꯣꯏꯒꯦ ꯇꯥꯔꯝꯗꯗꯅ ꯇꯥꯔꯝꯃꯦ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯂꯦꯡꯉꯔꯣꯏꯒꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯍꯦꯂꯤꯀꯣꯞꯇꯔ ꯅꯨꯡ ꯄꯥꯏꯕꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯀꯣ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛꯁꯤ ꯊꯦꯠꯂꯒ ꯄꯣꯠ ꯑꯃꯒ ꯑꯗꯨꯝ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯄꯔꯐ꯭ꯌꯨꯝ ꯈꯔ ꯑꯃꯨꯛ ꯆꯦꯜꯂꯦꯕꯀꯣ ꯑꯗꯨꯗꯨ ꯎꯠꯂꯛꯀꯦ ꯇꯧꯕꯅꯦ ꯈꯔ ꯍꯥꯏꯁꯦ ꯑꯃꯇꯪꯗ ꯄꯨꯂꯞ ꯌꯥꯎꯕꯤꯅꯦ ꯑꯗꯨ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯅꯝ ꯅꯨꯡꯁꯤꯗꯦꯗ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯥꯏꯔꯛꯀꯦꯕꯀꯣ ꯁꯤꯒꯤ ꯕꯤꯁꯀꯣꯟꯇꯤꯗꯒꯤꯅꯦꯕꯀꯣ ꯀ꯭ꯋꯤꯟ ꯀꯂꯦꯛꯁꯟ ꯑꯣꯏꯗꯣꯏꯅꯦ ꯀꯤꯡ ꯀꯂꯦꯛꯁꯟꯁꯨ ꯂꯩꯕꯅꯦꯕꯀꯣ ꯅꯨꯄꯥꯁꯨ ꯂꯩꯕꯅꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤꯅꯦꯕꯀꯣ ꯑꯗꯣ ꯕꯤꯁꯀꯣꯟꯇꯤꯒꯤ ꯄꯔꯐ꯭ꯌꯨꯝꯁꯦ ꯌꯨꯗꯦ ꯄꯔꯐ꯭ꯌꯨꯝ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝꯅ ꯂꯣꯡ ꯂꯥꯁꯇꯤꯡꯁꯨ ꯑꯣꯏꯍꯜꯂꯦ ꯑꯩ ꯃꯊꯪ ꯍꯥꯏꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯀ꯭ꯋꯤꯟ ꯑꯣꯐ ꯍꯥꯔꯠꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯑꯩ ꯆꯥꯏꯔꯒ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦꯕꯀꯣ ꯃꯥꯒꯤ ꯆꯥꯅꯕ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯗꯦꯠꯀꯨꯝꯕ ꯆꯠꯄꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯅꯨꯄꯥ ꯎꯅꯕꯒꯨꯝꯕ ꯆꯠꯄꯗ ꯌꯥꯝꯅ ꯆꯥꯅꯕ ꯃꯅꯝꯗꯣ ꯑꯗꯨꯗ ꯑꯣꯏꯌꯦꯕꯀꯣ ꯕꯤꯁꯀꯣꯟꯇꯤꯒꯤ ꯄꯔꯐ꯭ꯌꯨꯝ ꯂꯣꯏꯅꯃꯛꯁꯦ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯍꯟꯕꯅꯦ 20%ꯗꯤ ꯄꯔꯐ꯭ꯌꯨꯝ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯃꯜ ꯌꯥꯝ ꯇꯥꯡꯕ ꯃꯅꯝ ꯅꯝꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯄ꯭ꯔꯤꯃꯤꯌꯝ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯌꯦꯕ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯅ ꯁꯥꯕ ꯃꯥꯜꯍꯜꯂꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯁꯨꯒꯔ ꯑꯦꯟ ꯁ꯭ꯄꯥꯏꯁꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯗꯦ ꯇꯥꯏꯝ ꯏꯚꯦꯟꯠꯒꯨꯝꯕꯗ ꯑꯥꯎꯇꯤꯡ ꯆꯠꯄꯗ ꯃꯅꯝ ꯍꯦꯟꯅ ꯆꯥꯟꯅꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯃꯣꯏ ꯄꯔꯐ꯭ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯟꯇꯜ ꯁ꯭ꯀꯤꯟꯗ ꯖꯦꯟꯇꯜ ꯌꯥꯝ ꯑꯣꯏꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯂꯛꯖꯔꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯅꯝ ꯑꯗꯨꯝ ꯑꯣꯏꯍꯜꯂꯒ ꯏꯔꯤꯇꯦꯁꯟꯒꯨꯝꯕ ꯂꯩꯇꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯗꯤꯁꯀꯝꯐꯣꯔꯠꯀꯨꯝꯕ ꯑꯣꯏꯗꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝꯁꯤꯅ ꯃꯅꯝ ꯏꯅꯨꯡ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯪ ꯂꯥꯎꯋꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ MVP ꯍꯥꯏꯌꯦꯕꯀꯣ ꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝꯁꯤꯅ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯛ ꯇꯥꯏ ꯏꯚꯦꯟꯠꯒꯨꯝꯕ ꯑꯦꯋꯥꯔꯗ ꯁꯦꯔꯃꯣꯅꯤꯒꯨꯝꯕꯗꯅ ꯍꯦꯟꯅ ꯆꯥꯅꯕꯗ ꯐꯣꯔꯃꯦꯜ ꯏꯚꯦꯟꯠꯇ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ
manamse kitang ka kalap tawebo ko sisna atay ka hainaurade aduga mathangda churchina fashion insta haibo ko sigisina akhoi gi red carpet kumba haide glamorous parties kumba do adugumba da yamna chana bado adugumba da char chaladi adudo oyebo ko ado sigi perfume sing si yamna natural loina dum manam namhalaga isada dum lehanbado haide matamju yamna sangna chatbado adudo oyhallebo ko manamdi loina manungshire perfume ꯃꯔꯤꯃꯛꯁꯤꯒꯤ ꯃꯅꯝꯁꯦ ꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ ꯂꯣꯏꯅꯃꯛ ꯄꯥꯝꯃꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯄꯔꯐ꯭ꯌꯨꯝꯁꯦ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩ ꯀꯨꯄꯟ ꯀꯣꯗ KN15ꯗ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯑꯣꯐꯔ ꯈꯔ ꯐꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯐꯦꯟ ꯊꯥꯏ ꯇꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯍꯦꯚꯟ ꯀꯃꯥꯏꯅ ꯄꯣꯒꯦꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯃꯊꯟꯗ ꯀ꯭ꯋꯥꯇꯔꯗ ꯂꯩꯀꯥꯟꯗ ꯄꯣꯕ ꯍꯩꯇꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯄꯣꯏꯅ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯑꯩꯅ ꯏꯊꯟꯗ ꯂꯩꯕꯗ ꯍꯦꯚꯟ ꯀꯃꯥꯏꯅ ꯄꯣꯏꯗꯣ ꯑꯩ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯑꯩ ꯏꯊꯟꯗ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯑꯩ ꯑꯉꯥꯡꯒ ꯃꯤꯉꯣꯟꯗ ꯊꯣꯡꯒꯠꯍꯜꯂꯒ ꯄꯣꯕꯗꯣ ꯑꯗꯨ ꯇꯧꯗꯦꯀꯣ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯠꯆꯩꯌꯦꯕ ꯇꯥꯖꯥꯠꯂꯣ ꯇꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯐꯦꯟꯁꯤꯁꯨ ꯌꯥꯝ ꯀꯜꯂꯤ ꯇꯥꯔꯝꯃꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯕꯦꯁ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯣꯏꯔꯝꯃꯦ ꯂꯥꯛꯑꯣ ꯃꯥ ꯄꯣꯔꯣ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯉꯥꯡ ꯄꯣꯊꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯅꯥꯍꯣꯡ ꯂꯧꯔꯅꯤ ꯑꯃ ꯃꯥꯒꯤ ꯄꯣꯅꯕꯗꯣ ꯑꯗꯨꯗꯤ ꯃꯃꯥꯡꯗ ꯄꯣꯕꯅꯤꯅ ꯀꯌꯥ ꯊꯕꯛ ꯇꯧꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯕ꯭ꯔꯥ ꯀꯣꯏꯕ ꯆꯠꯄꯗꯗꯤ ꯑꯗꯨꯗ ꯄꯨꯕꯗꯣ ꯅꯨꯡꯉꯥꯏꯕꯀꯣ ꯃꯃꯥꯡꯗ ꯋꯥꯗꯦꯕ ꯊꯕꯛ ꯇꯧꯕꯗꯅ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯂꯩꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯅ ꯅꯥꯍꯣꯡ ꯁꯥꯔꯒ ꯑꯣꯏꯅ ꯄꯣꯏꯕꯀꯣ ꯊꯕꯛ ꯇꯧꯕꯗꯗꯤ ꯑꯗꯣ ꯃꯥ ꯂꯥꯛꯑꯣ ꯅꯠꯇꯦꯍꯦ ꯑꯩ ꯑꯉꯥꯡꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯁꯦ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯅꯥꯍꯣꯡꯗꯣ ꯁꯨꯃꯥꯏꯅ ꯌꯦꯠꯁꯟꯈ꯭ꯔꯣꯕꯀꯣ ꯔꯦꯗꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥ ꯍꯦꯚꯟ ꯆꯥꯛꯎꯝꯗꯣꯔꯦ ꯀꯣ ꯃꯌꯥꯁꯨ ꯍꯧꯔꯦ ꯑꯅꯤ ꯑꯗꯨꯒ ꯁꯟꯁꯨ ꯁꯥꯔꯦ ꯂꯣꯏꯅꯃꯛ ꯆꯥꯛ ꯆꯥꯒꯗꯕꯇ ꯉꯥꯏꯔꯦ ꯀꯣ ꯑꯁ ꯃꯅꯤꯗ ꯍꯥꯏ ꯒꯥꯏꯁ ꯃꯃꯥꯒꯤ ꯆꯦꯅꯦꯜꯗ ꯆꯥꯎꯔꯀꯥꯟꯗ ꯋꯥ ꯉꯥꯡꯉ ꯌꯥꯎꯖꯔꯛꯀꯦ ꯍꯥꯏꯌꯣ ꯄꯣꯔꯛꯑꯒꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗꯗꯤ ꯁꯦꯒꯥꯛꯀꯤ ꯀꯥꯔꯛꯁꯤꯗ ꯂꯣꯏ ꯊꯝꯈꯤꯗꯣꯏꯅꯤ ꯃꯈꯨꯠ ꯀꯩꯀꯥꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯏꯟꯈꯠꯇꯣꯏꯕꯗꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯃꯈꯣꯡꯁꯤ ꯄꯥꯏꯔꯦꯅ ꯐꯥꯏꯒꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯅꯥꯡꯒꯟꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯏꯟꯈꯠꯈ꯭ꯔꯅꯤ ꯁꯤ ꯏꯟꯈꯠꯈ꯭ꯔꯅꯤ ꯌꯥꯝ ꯄꯤꯛꯏꯉꯩꯗꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯣ ꯌꯥꯕꯅꯤꯀꯣ ꯏꯟꯈꯠꯂꯒ ꯍꯦꯚꯟꯁꯦ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯌꯦꯡ ꯂꯩꯈ꯭ꯔꯤꯁꯦ ꯁꯦ ꯐꯖꯅ ꯂꯩꯔꯣ ꯃꯥ ꯍꯧꯖꯤꯛꯀꯥꯟ ꯄꯣꯕꯁꯦ ꯀꯌꯥ ꯄꯥꯝꯗꯕꯅꯦ ꯀꯣꯏꯆꯠ ꯆꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯄꯝꯃꯒ ꯁꯤ ꯂꯩꯔꯦ ꯁꯤꯅꯦ ꯇꯨ ꯌꯦꯡꯉꯨꯁꯦ ꯑꯗꯨꯒ ꯆꯦꯛ ꯇꯧꯕꯤꯔꯣ ꯃꯊꯨꯟꯗꯣ ꯌꯧꯕ꯭ꯔꯥ ꯌꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯅꯤꯡꯂꯣꯝꯗꯣ ꯈꯤꯇꯪ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯄꯣꯔꯅꯤ ꯂꯣꯏꯔꯦ ꯁꯤꯅꯦ ꯃꯌꯥꯝ ꯑꯩꯅ ꯍꯦꯚꯟ ꯄꯣꯏꯁꯦ ꯁꯨꯃꯥꯏꯅ ꯄꯣꯏ ꯇꯨ ꯗꯤꯡ 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 ꯀꯣ ꯑꯗꯣ ꯃꯅꯤꯡꯗ ꯋꯥ ꯉꯥꯡꯉꯤꯁꯦ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯦꯚꯟꯒꯤꯅꯦ ꯈꯣꯡꯖꯤꯒ ꯀꯩ ꯂꯩꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯂꯥꯛꯄꯗ ꯑꯗꯨꯒ ꯂꯤꯛꯀ ꯈꯨꯖꯤ ꯑꯃ ꯄꯣꯞ ꯆꯥꯎꯕꯤ ꯅꯠꯇꯕꯗꯣ ꯑꯗꯨꯒꯗꯤ ꯁꯤꯗꯒꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯎꯠꯂꯛꯀꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯂꯤꯛꯃꯣ ꯍꯥꯏꯗꯤ ꯂꯨꯄꯥꯁꯦ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯁ꯭ꯋꯥꯏ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤꯁꯤꯅꯅꯦ ꯌꯥꯝꯅ ꯁꯦꯡꯕ ꯑꯣꯏꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏꯌꯦꯕ ꯈꯪꯕ ꯍꯥꯏꯗꯤ ꯁꯦꯡꯕ ꯐꯖꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯅ ꯁ꯭ꯇꯤꯜ ꯃꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯎꯠꯂꯛꯀꯦꯀꯣ ꯗ ꯂꯩ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯍꯥꯞꯄꯛꯑꯦ ꯃꯣꯏ ꯉꯔꯥꯡ ꯂꯩꯔꯨꯕꯗꯣ ꯑꯩ ꯁꯤꯗ ꯄꯨꯂꯞ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯩ ꯂꯩꯔꯛꯄ ꯃꯌꯥꯝꯗꯣ ꯋꯥꯎ ꯁꯤꯅ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯈꯣꯡꯖꯤꯒ ꯈꯨꯖꯤ ꯄꯣꯞ ꯆꯥꯎꯕꯤꯒꯁꯦ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯌꯣꯟꯗꯤ ꯌꯣꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯇꯝꯐꯥ ꯇꯤꯠ ꯇꯤ 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 ꯊꯤꯜꯂꯒ ꯄꯥꯌꯜꯒꯤ ꯇꯥꯏꯞꯇ ꯖꯤꯡ 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 ꯌꯥꯟꯊꯩꯕ ꯑꯉꯥꯡꯗꯕꯨꯗꯤ ꯅꯨꯡꯁꯤꯒꯗꯕ ꯑꯗꯣ ꯃꯄꯥꯅ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥꯅ ꯅꯨꯄꯤ ꯃꯥꯜꯂꯦꯅ ꯌꯥꯗꯦꯕꯀꯣ ꯈꯣꯡꯖꯤ ꯃꯑꯣꯡꯗ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯈꯨꯖꯤ ꯄꯣꯞ ꯆꯥꯎꯕꯤꯁꯦ ꯁꯤꯁꯤꯒ ꯂꯩꯔꯛꯑꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯖꯤꯒ ꯂꯤꯛꯀꯅ ꯈꯨꯖꯤꯗꯤ ꯆꯨꯝꯅꯒꯤ ꯁ꯭ꯇꯤꯜꯒꯤ ꯔꯥꯎꯟꯗꯣ ꯁ꯭ꯇꯤꯜꯒ ꯀꯩꯅꯣ ꯍꯦꯚꯟ ꯐꯝꯕꯁꯤꯗ ꯁꯥꯎꯔꯦ ꯃꯁꯤ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯃꯌꯦꯛ ꯍꯛꯄꯤꯁꯦ ꯑꯣꯏꯅ ꯂꯩꯔꯛꯑꯦꯕꯀꯣ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯐꯖ ꯐꯖꯕ ꯌꯣꯜꯂꯦ ꯃꯌꯥꯝ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ
ꯈꯪꯗꯦ ꯁꯤ ꯑꯃꯇꯪꯅ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯄꯨꯔꯥ ꯑꯣꯏꯔꯤꯁꯦ ꯑꯇꯩꯗꯤꯅꯦꯀꯣ ꯇꯝꯐꯥ ꯅꯨꯡ ꯃꯌꯥꯝ ꯊꯤꯟꯕ ꯑꯗꯨꯗꯨꯒ ꯈꯪꯗꯦ ꯐꯖꯕ ꯃꯑꯣꯡ ꯄꯣꯞ ꯆꯥꯎꯕꯗ ꯑꯣꯏꯔꯁꯨ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯌꯥꯕ ꯉꯥꯛꯇ ꯑꯌꯥꯝꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯗꯣ ꯈꯤꯇꯪ ꯔꯤꯛꯁ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯆꯨꯞꯇꯅ ꯈꯔ ꯃꯌꯥꯗꯒ ꯊꯤꯟꯗꯅ ꯌꯥꯔꯤ ꯊꯤꯟꯗꯅ ꯈꯣꯠꯇꯅ ꯇꯧꯒꯗ꯭ꯔꯅꯅꯦꯀꯣ ꯁꯤꯒꯤ ꯔꯥꯎꯟꯁꯦ ꯗꯥꯏꯔꯦꯛ ꯂꯩꯔꯛꯄꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯐꯖꯩ ꯌꯥꯝꯅ ꯃꯌꯦꯛꯀ ꯍꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠꯇꯒ ꯌꯥꯎꯕ ꯀꯩꯅꯣ ꯁꯥꯟꯅꯄꯣꯠꯇꯨꯗꯤ ꯃꯥꯜꯂꯦ ꯁꯤꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ 1,100 ꯄꯤ ꯑꯗꯨꯒ ꯂꯤꯛꯁꯤꯁꯨ ꯂꯤꯛꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯃꯌꯦꯛꯁꯦ ꯌꯦꯡꯉꯣꯕꯀꯣ ꯆꯦꯟꯁꯦ ꯎꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯤꯇꯪ ꯄꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯐꯖꯩ ꯌꯥꯝꯅ ꯉꯧꯔꯣꯛ ꯉꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯗꯜ ꯍꯥꯏꯗꯣꯏꯔꯣ ꯁꯤꯁꯦ ꯑꯃꯨꯛ ꯂꯧꯕꯤꯔꯛꯑꯦ ꯇꯣꯉꯥꯟꯅ ꯁꯤꯅ ꯂꯨꯄꯥ 100 ꯄꯤ ꯑꯁꯦꯡꯕ ꯀꯩꯅꯣꯅꯤꯀꯣ ꯄꯜꯁꯅꯦ ꯍꯥꯞꯄꯤꯁꯦ ꯑꯁꯦꯡꯕ ꯄꯜꯁꯅꯦꯕ ꯍꯥꯞꯄꯤꯁꯦ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯄꯜꯁ ꯑꯁꯦꯡꯕꯗꯣ ꯑꯗꯨꯅꯦ ꯑꯗꯣ ꯃꯆꯨꯁꯦ ꯉꯧꯔꯣꯛ ꯉꯧꯗ꯭ꯔꯥ ꯃꯆꯨ ꯉꯧꯔꯣꯛ ꯉꯧꯋꯦꯗꯣ ꯁꯤ ꯑꯅꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯅ ꯈꯤꯇꯪ ꯁ꯭ꯇꯤꯜ ꯃꯆꯨ ꯃꯥꯟꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯐꯖꯅ ꯃꯅꯤꯡ ꯀꯦꯃꯦꯔꯥꯗ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯐꯣꯇꯣ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯁꯤꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯂꯩꯕꯗꯨꯅꯦꯕꯀꯣ ꯑꯁꯦꯡꯕ ꯃꯣꯇꯤ ꯊꯤꯟꯕ ꯂꯤꯛꯅꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯈꯣꯡꯁꯤꯒ ꯈꯨꯖꯤꯒꯗꯨꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯃꯥꯡꯒꯤꯗ ꯀꯩꯝ ꯀꯣꯏꯍꯧꯗ꯭ꯔꯦꯅ ꯑꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯃꯊꯪ ꯆꯍꯤ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯑꯗꯨꯝ ꯄꯣꯁꯇꯤꯡ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯗꯨꯅ ꯈꯔ ꯀꯣꯏꯕ ꯄꯨꯕꯤꯒꯦꯅ ꯑꯃꯨꯛ ꯀꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯈꯔ ꯄꯣꯊꯥꯕ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕꯗꯣ ꯑꯗꯨ ꯂꯩꯔꯝꯃꯤꯅ ꯅꯨꯡꯉꯥꯏꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯚꯤꯗꯤꯑꯣꯒꯨꯝꯕ ꯀꯨꯀꯤꯡ ꯕ꯭ꯂꯣꯒꯒꯨꯝꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯌꯥꯝ ꯁꯦꯝꯅꯤꯡꯉꯦꯕ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯝꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯐꯖꯅ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯀꯣ ꯃꯊꯪꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯩꯀꯩ ꯊꯣꯡꯍꯟꯅꯤꯡꯕ ꯀꯩꯀꯩ ꯁꯦꯝꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯂꯩꯔꯦ ꯃꯥꯅ ꯁꯥꯏꯌꯣꯜ ꯑꯃꯨꯛ ꯊꯤꯜꯂꯛꯑꯝꯃꯦ ꯁꯥꯏꯌꯣꯜ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯁ ꯁꯝꯒꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯀꯩ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯌꯣ ꯅꯨꯡꯉꯥꯏꯌꯦ ꯑꯣ ꯆꯪꯉꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯤꯁ ꯇꯧꯕ꯭ꯔꯥ ꯀꯩꯀꯩ ꯇꯧꯒꯦ ꯍꯥꯏꯔꯣ ꯃꯃꯥ ꯚꯤꯗꯤꯑꯣ ꯅꯝ ꯂꯩꯗꯣꯏꯗ꯭ꯔꯣ ꯅꯪ ꯍꯥꯡꯗꯣꯛꯑꯝꯗ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯑꯝꯇ ꯍꯥꯡꯉꯣ ꯅꯪ ꯍꯩꯗ ꯑꯁ ꯏꯁꯧꯗꯨꯕꯣ ꯅꯪ ꯏꯁꯧꯗꯣ ꯍꯥꯞꯈ꯭ꯔꯒꯦ ꯕꯣꯝ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯣꯏꯅ ꯅꯀꯣꯛꯇꯨꯗ ꯌꯥꯝ ꯆꯥꯛꯏꯗꯣ ꯀꯔꯤꯅꯣꯕ ꯅꯪ ꯏꯁꯧ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯆꯒꯦꯀꯣ ꯄ꯭ꯂꯤꯖ ꯁꯅꯥꯃꯇꯨꯝ ꯁꯥꯏꯌꯣꯜꯒꯤ ꯕꯦꯒꯁꯦ ꯃꯥꯒꯤ ꯕꯣꯇꯜꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯗꯨꯅ ꯆꯣꯠꯂꯦꯌꯦ ꯑꯗꯨꯅ ꯐꯧꯗꯣꯛꯄꯤꯒꯦ ꯂꯥꯏꯔꯤꯛ ꯈꯔ ꯑꯗꯨꯝ ꯐꯧꯕꯤꯔꯒꯦ ꯎꯃꯣꯔꯣꯛ ꯑꯃꯅꯤ ꯈꯛ ꯄꯨꯔꯛꯄꯅꯦ ꯑꯗꯣ ꯐꯧꯗꯣꯛꯑꯦ ꯅꯨꯡꯁꯥꯁꯦ ꯉꯁꯤꯗꯤꯈꯔ ꯁꯥꯏꯌꯦ ꯀꯥꯏꯅ ꯅꯨꯡꯁꯥꯗꯨꯕꯨ ꯂꯩꯔꯦ ꯈꯨꯁꯥꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯗꯨꯝ ꯅꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ